ꯊꯥꯁꯤꯒꯤ ꯀꯨꯅꯤꯄꯥꯟꯗꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯖꯦꯠ ꯁꯦꯁꯟ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯅ TOMTVꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯍꯥꯏ ngarang Delhi-gidamag Imphal thadokhiba hanagi Chief Minister Nongthombam Biren New Delhi yauraba matung ngarang numidang athengbada Union Home Minister Amit Shah ga unaduna pung amarong wari sanakre hairi. Wari sanaba adugi matangda official oiba statement amata thorakpa leitrabasu unaba aduda Manipurda anoba lengak ama semnabagi matangda yamna kupna khanaramba yai. Hanagi Chief Minister Nongthombam Biren asu Manipurda hauzik oiriba pibam amadi IDP sing masa masagi mayumda hanjil hannabagi matangda marik chumba paudam thamlamgani hairi. Luchingba ani asina wari sanakiba duda popular government ama semnabagi matangda wari sanaramba yai hairabasu lengak asi kanana luchingani haibagi matangdadi hauzik faubugi oina chapchana khangba ngamdri. Ningsingba yabadi Manipurda tangdu leitaba hanjillaklaba matam adu khaktada state asida popular government ama semba yagani haina central leader singna kayara khanna phongdokpa leikrabani. Wafam asimag BJP ki National General Secretary BL Santos ka BJP MLA singa New Delhi da unakiba adudasu phongdokkibani. Adubu haukiba tang 16 da Indian Army ki Chief Upendra Dwibedina Manipur ki security ki phibam asi hanadagi yamna phagalagle. Nat kamari lainaba kumhai amadi community activity sing pangthokpada akaiba leitre haina phongdokkiba duna anoba popular government ama sungsoi soidana lakpa yabagi oithokpa leire haina lobada thoina lalaroi haina source asina hairi. Amaromda mathang thagi tang 16 da chahi ama mapung pharagadaba president's rule asi mangoinana Union Home Minister Amit Shah na mayai tangba lauraga security review meeting pangthokpa leikrabani. Tha asigi ani da pangthokiba security review meeting amadadi Union Home Secretary Govind Mohan Manipur gi Governor Ajit Kumar Bhalasu saru yakhibani. Mifam aduda hauzik oiriba Manipur gi phibam asida president's rule thamba matang chabra natraga sa dabra haibagi matangda kupna khanakibani. Madugi matungda Union Home Secretary Govind Mohan, Director General of Military Operations Manipur gi DGP, Chief Secretary amadi Security Advisor yawba mifam amasu pangthokibani. Mifam adudana lamdamasigi security arrangement gi matangda kupna khanaba leikibani. Asigumba tangka kaya thokna mifam pangthokriba adu popular government ama semba ngamnabani haina thazaba yaba source asina makhatari.